ngasi numidang waramda phongkiba pausesingda yawba headlinesing mayamda pawdomjari. Thailand combodia war da sikiba kuntrani toy sure UN na mifam pangthokli. Thailand amati Cambodia gi ngangkoi da sokna kiba lan numit homni surakbaga iroinana lan phamasita laikhidaba miyoi kuntrani toy sukre yimlo na balibak ani akan mamongda khut thoknarakpadagi New York da laiba UN Security Council gi emergency meeting pangthoktuna खुथोकनरिबा लेबाक अनिमक खोंफम हांदोकनबा अपील तौखरे सिक्योरिटी की काउंसिल के मेंबर तरा मंगान अखनबा मिफम मा पांगथोकतुना एशिया के लेबाक अनि खोंफम हांजनबा अमसों इंगतप्पा फिफम दल हनबा अपील तौखी हौजिक फावबगी ओना काउंसिल की माइकैदगी ऑफिशियल ओइबा स्टेटमेंट अमता थादोकपा लेत्रि अदुबो मसक ममिंग ताकथोकनिंगदबा काउंसिल की मेंबर अमना एजेंसी दा हाई एसोसिएशन ऑफ द साउथ ईस्ट एशियन नेशंस ASEAN की मतिंग लौरगा थाईलैंड अमदी कंबोडिया की लान लेभनबा थौरांग लखटपा हौरे यूनाइटेड नेशंस ता कंबोडिया की एम्बेसडर ओइना लेरिबा सिया क्लियोन पाउमिसिंग दा हाई कंडीशन अमता याउदना खुदकता सिसफियर लाउथोकनदुना इंगतप्पा फिबम हंजन हनबा कंबोडिया की माइकैदगी UN दा बुखतखरे अमरोम दा थाईलैंड की हेल्थ मिनिस्ट्री न हाई ngangkhoi manak nakna leiba mioi lesing yangkhai nipan hena mayum makai thadok safagadaba mafamsing da lanjena duna leiri yimlo na balibak ani gi marakta sokna riba lana sigi matangda United Nations na mityang janglaktuna ingtappa phibam da hanjalakani haibagi thajaba lei haiki Naga gi lam kanjanaba ban kwkhibani FNCC na hairi lam khopchen bagi hainabi leiba koki furup ki mioi kharana Naga gi lam khunda silakpadagi tangai phadana Naga gi lam kanjanaba gi damakta matam kaktaba ban kwkhibani haina Foothills Naga Coordination Committee FNCC na phongdorakli lup achiki media cell na thadorok pachiro lamana hai matam sangna Naga singa nungsi sanana leminaraknaba zomi amasung marsulai mizo furup singi mayokta atamnana ban kaubanate हाइरिबा फुरुप असिगी मियोइसिंग अमना अमगी चनाबी इकाई खुमनादुना खुंदामिनारकलिबनी अदु मियामबो जाममना पोखनबा याबा मवोंगदा वर्ल्ड कुकीजो इंटरनेशनल काउंसिल WKZIC अमदी कुकीजो काउंसिल KZC हाइबना जिंगबा अककनबा ऑर्गेनाइजेशन खरा थोरकलगा जो मियामगी पुंबगी महूत सिंदुना थबक तौबगी थवंगमा जथरकली मसिना नगा मियामदा जाममनबा पोखहल्ले Sainaba si kokhanaba Naga zomi amasung mizo furup singi marakta wakal taminabagi tangai phadaba lei haina su cherol lasena phongdorakli WKZIC amati KZC na zomi amasung mizo myamgi apunbagi maut sinduna thabak tawribra haina hangladuna cherol lasena hai asigumba lupsing asina political gi oiba khudong chaba lawnabagi damakta zomi amasung mizo gi ming sizinaraga atamnana lam khopchen bagi thorang lokalakli bra haibadu khanengai oi Sainaba Pibam Masi Kokanabagi Damakta Foothills Naga Coordination Committee FNCC na Zomi Masung Mizo Purukilo Singa Wari Sanaduna Atu Matamda Laikai Tahan Bapami Lamdamasida Tangdu Laita Pibam Hanjil Handuna Ingtapa Pibam Lehnaba Honabada Maru Ibat Hodang Donanaba Matam Punamakta Sem Saduna Lady Hainasu Jirola Sinamakata na Pongdorodi